Manipur top channel gi meke digi myamna ten takna update masang nang pizage. Viral Research and Diagnostic Laboratory VRDL Zenims COVID-19 test result ngasi megi tanghum English ngani ga kun matoi positive list matoi myam da hana ngasi go COVID-19 update sarakpa ma hojik phangjari ba report chi myam na pizage. Punna miyoi ngasi Zenims ta test to matam da hojik phoki oina phangi ba report chi myam miyoi marfu gani pane marfu gani pan si ki manung sida myam Imphal East dagi miyoi yankhai ga taruni amasum Imphal West dagi na miyoi taraga marini aduga Zenims COVID ward tagina miyoi taraga taruk Zenims tagi ani punna miyoi marfu gani pan ngasi Zenims ki test results ki matung ina Zenims ki oina miyoi marfu gani pan adugi matik miya misi yam wang na COVID-19 ngasi di positive oirak tuba malim myam Zenims ki yam wangi aduga narai miyoi singsida miyoi nupi masing na miyoi kun gani pan yawi amasum nupa masing na miyoi nifu gani thoini pi riba report sigi matung ina dukanda hoigi report yaudaba miyoi masing taraga ni pani yaw ribsi aduga mkhoi address Zenim COVID ward miyoi tarataruk Zenims taraga miyoi ani sum hapirei amasum mkhoi sahi sigi manung sina sahi ahum diga haurakanda sahi humdrafuki manungda leiba miyoi ngatin ngasidi naha ngatan oina namna tawi myam sahi ahum mari manga su yam yawe adukanda ayambana sahi sinaha oina COVID-19 positive oibna tawi aduga myam in result total result lakpadu myam nga minersi chunai sudana myam da update pizara khena Manipur top channel gi mekedi myam da request tawjari so myam ni address hapir o haibasu yawi aduga address hapase khara makhaina myam video se sangmali address hapi dabida district wise oina khatang hapi yo haibagi matungina myam da district wise oina khatang khochara kana hapsabane aduga myam gi apam bu phongdok piramu and thank you.